Sareng project ki makhada Meitei Sareng Macha Lounaba ki thabak Manipur da mai pakna pangthokpa ngamba ke loinana Manipur lenga ki Fisheries Department athuba matamda Sareng Macha Lounaba ki matangda standardized breeding protocol and intellectual property rights IPR ama Puthoklagani haina Fisheries Director Imphal na phongdokhre IPR na thokpa cherolama ki matungina Manipur da ahan boina wangoi makha lekai digi chungkham kopeshwar na ahan boina Sareng Macha mai pakna loba ngamkhibaga loinana Mamang thagi haugalakpada Thobal district ki manung chanba tentha mayai lekai digi laimujam dinamanina anisuboina mai pakna Sareng Macha Lounaba ngamkhi maki matung tarakpada Bishnupur district ki khodak ichindagi ningthauzam basantasu mai pakna Sareng Macha Lounaba ngamkhre Malem da hairi banga makhalasigi breeding taunanaba akhanaba technique ama ngasi puthokpa leidri adumoina maglamda masigi ngami singna Fishery Department ki expert singa puna thabak tawduna hairi ba nga makhalasigi macha Lounaba ngamle mai pakna Sareng Macha Lounaba ngamlaba lamda masigi ngami makhoi ahum asi tha sigi tara da state ki thakta pangthokadoriba National Fish Farmers Day thoramda ekai khumnaba utlagani hairi